ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯤꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯂꯕ ꯑꯗꯨꯒ ꯑꯃꯨꯛ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯡ ꯒꯨꯔꯤꯌꯥ ꯍꯥꯏꯅ ꯃꯃꯤꯡ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒ ꯄꯨꯟꯅ ꯂꯩꯕ ꯑꯟꯇꯤ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯃꯨꯝꯕꯥꯏꯗ ꯄꯨꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯣꯟꯊꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯌꯣꯟꯊꯣꯛꯄꯤꯔꯝꯕꯗꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯊꯧ ꯊꯕꯛ ꯍꯥꯏꯕꯕꯨ ꯏꯃꯨꯡꯒꯤ ꯀꯣꯟ ꯐꯦꯡꯕ, ꯁꯤꯠ ꯁꯦꯡꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯇꯧꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯔꯕꯁꯨ ꯆꯩꯅ ꯐꯨꯕ, ꯃꯈꯣꯡꯅ ꯀꯥꯎꯕ ꯑꯁꯤꯒꯨꯝꯕ ꯇꯣꯔꯆꯔ ꯀꯌꯥ ꯇꯧꯕꯤꯈꯤ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯄꯤꯈꯤꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯕ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯨꯔꯤꯌꯥ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯨꯔꯤꯌꯥ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯏꯅ ꯊꯨꯡꯂꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯀꯅꯥꯒ ꯂꯥꯛꯄꯅꯣ? ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ? ꯅꯇꯣꯝꯇ ꯀꯩꯗꯧꯔꯤꯕꯅꯣ? ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯄꯤꯛꯂꯤꯕ ꯅꯪꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯅꯇꯣꯟꯇ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯒꯨꯔꯤꯌꯥ ꯀꯅꯥ ꯑꯃꯠꯇꯒ ꯂꯥꯛꯃꯤꯟꯅꯗꯕꯅ ꯃꯍꯥꯛ ꯀꯩꯁꯨꯃꯠꯇ ꯈꯨꯝꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯌꯣꯟꯊꯣꯛꯄꯤꯔꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯊꯝꯕꯤꯈꯤ꯫ ꯑꯌꯥꯝꯕꯅꯗꯤ ꯑꯁꯤꯒꯨꯝꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯤꯌꯥꯅ ꯂꯩꯔꯤꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯑꯟꯇꯤ ꯑꯃ ꯂꯩ, ꯃꯗꯨꯅ ꯐꯖꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯇꯧꯕꯤ꯫ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯟꯇꯤ ꯑꯗꯨꯅ ꯃꯅꯥ ꯄꯥꯏꯔꯒ ꯐꯝꯍꯟꯕ, ꯌꯦꯟꯄꯥ ꯁꯥꯕꯗꯣ ꯑꯗꯨꯝ ꯇꯧꯍꯜꯂꯤ꯫ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕు ꯃꯟꯗꯦꯗꯒꯤꯅ ꯁꯦꯇꯔꯗꯦ ꯑꯁꯤꯗꯗꯤ ꯐꯖꯅ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄꯤ, ꯄꯥꯁꯨ ꯄꯥꯍꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯤꯛ ꯍꯩꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯒꯤ ꯌꯥꯝꯅ ꯈꯟꯖꯩ꯫ ꯒꯨꯔꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯅꯤꯡꯗꯦ, ꯌꯣꯛꯅꯤꯡꯗꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯛꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯁ ꯑꯦꯟ ꯊ꯭ꯔꯣ ꯑꯁꯤꯒꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯁꯤꯖꯤꯟꯅꯕ ꯂꯣꯏꯕꯒ ꯍꯨꯟꯗꯣꯛꯈꯤꯕ ꯄꯣꯠ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯏ꯫ ꯒꯨꯔꯤꯌꯥꯅ ꯀ꯭ꯂꯥꯁ 8 ꯇꯝꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ 8 ꯀ꯭ꯂꯥꯁ ꯇꯝꯂꯛꯄꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯇꯝꯍꯟꯅꯤꯡꯏ ꯍꯥꯏꯗꯨꯅ ꯀꯧꯕꯤꯈꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯊꯝꯕꯤꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯪꯀꯜ ꯑꯃꯈꯛꯅꯁꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯍꯟꯕ, ꯈꯪꯍꯟꯕ ꯇꯧꯕꯤꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯒꯨꯔꯤꯌꯥ ꯀꯤꯕ ꯈꯪꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯐꯖꯅ ꯈꯪꯖꯈꯤꯗꯦ꯫ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯤ ꯍꯥꯏꯅꯁꯨ ꯒꯨꯔꯤꯌꯥꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯍꯣꯂꯤꯗे ꯑꯣꯏꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯒꯨꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯕꯨꯛ ಚಾꯎꯊꯣꯔꯛꯄ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯃꯈꯛꯅ ꯈꯪꯂꯛꯈꯤ꯫ ꯒꯨꯔꯤꯌꯥꯅꯁꯨ ꯈꯪꯗꯦ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯒꯨꯔꯤꯌꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯁꯥꯃꯛꯅꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯍꯧꯗꯅ ꯃꯕꯨꯛ ಚಾꯎꯊꯣꯔꯛꯄꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯋꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯁꯥ ꯇꯧꯖꯔꯛꯄ IPO ꯑꯣꯐꯤꯁꯔ ꯑꯣꯏꯅꯤꯡꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯊꯨꯡꯂꯔꯣꯏ, ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯅꯤꯡꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯀꯤꯗꯨꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯦꯗꯥꯝ ꯑꯗꯨꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯒꯨꯔꯤꯌꯥꯅ ꯃꯦꯗꯥꯝꯗ ꯍꯥꯏꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯑꯪꯀꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯈꯤ꯫ ꯃꯦꯗꯥꯝ ꯑꯗꯨꯅ ꯐꯖꯅ ꯃꯨꯟꯅ ꯇꯥꯔꯒ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯅꯣꯠ ꯇꯧꯁꯤꯜꯂꯒ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯨꯔꯤꯌꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯇꯝꯈꯤ, ꯑꯗꯨꯒ ꯑꯪꯀꯜ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯒꯨꯔꯤꯌꯥ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯇꯨꯅ ꯆꯦꯛꯑꯞ ꯇꯧꯍꯟꯕ ꯊꯥꯕꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯨꯔꯤꯌꯥ ꯊꯥ 6 ꯁꯨꯔꯕꯤ ꯄ꯭ꯔꯦꯒꯅꯦꯟ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯣꯛꯅꯕꯤꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯒꯨꯔꯤꯌꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯑꯪꯀꯜ ꯑꯗꯨꯅ ꯐꯣꯔꯁ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯅꯕꯨ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯑꯪꯀꯜ ꯑꯗꯨ ꯖꯦꯜꯗ ꯆꯍꯤ 8ꯀꯤ ꯆꯩꯔꯥꯛ ꯐꯪꯍꯟꯈ꯭ꯔꯤꯕꯅꯤ꯫ ꯒꯨꯔꯤꯌꯥ ꯑꯉꯥꯡꯁꯨ ꯎꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯨꯔꯤꯌꯥ ꯑꯣꯄꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯂꯥꯁ 10 ꯇꯝꯅꯅꯕ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯄꯟ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯍꯤ 19 ꯁꯨꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯗ ꯑꯃꯨꯛ
ट्रांसफर तौबा सात्रसिंगी मनुंगदा महाकसु यावरमे मसिदगी अमुक 10+2 अमुक तंबा लोइसिनखे गुरियाना अमुक BA फर्स्ट ईयर की मखा तमननबा फॉर्म फिलअप तौशिनख्रे मसिदगी 2014 दा गुरिया नुपा अमदा लुहोंगले मसिदगी था 3 की मनुंगदा अमुक गुरिया डाइवोर्स तौबिरखी महाकना लुहोंगलिबा नुपा अमदी महाकी इमुंग मनुंगी मियोइसिंगना ममांगदा गुरियादा थोखिबा थौदोक अदु खंगलकपदगी मखोगी खुंगंगी मियोइसिंगी ममांगदा इज्जत मांगद्रा खंदुना गुरियाबु दिल्लीगी मफम अमदा पुरगा मतोंदा मपुरोइबा ओइरिबा अदुना गुरियाबु थंबिरमखी अंगकपनी मपा ममा लेजद्रबा गुरियादी कदाइदा चलुगनी नुपा अदुना गुरियाबु ऑर्फान अमनी खंगना खंगना महाकना लौरबा मतुंगदा अमुक थादोकपिरमबा हाइबा असे मियोइबगी मिनुंगसी अमत्ता याउद्रबा मिसक अमदी ओइगनी असुमना चटफम लंबी खंगद्रबदा गुरिया अहिंग अहिंग लेननबा मीगी मतम खरा पोथाफम सारगा थंबा रेसिडेंस हाउस दा अहिंग अहिंग चंगदुना अहिंग कया लेनखी असेंगबदी रूम थीरगा रेन लौगनी हाइबगी मंगोंदा आइडिया लेखिदे असुमना मतम खरा लेरगा महाका खंगनबी ममानबी अमा लेरमी महाका पुन्ना फेसबुक की खुथांगदा रूम सानबा कदाइदा लई हाइदुना थीरमी खरा लेरगा रूम अहांगबा अमखक फंखी हाइरिबा रूम असिसु हाना किचन ओइरंबा रूम अमखकनी रूम अदुदा चाखुम कोन थंफम सेल्फ अमसु लेई मथक्ता सिलिंडर सु थंफम ओइ असुमना सेल्फ अदुगी मखादा महाकी हिफम ओइकी असेंगबदी रूम अदु यामना पीई असुमना रूम अदुदा लेदुना गुरियाना मपानदा थोक्तुना थबक सुफम थीबा हौरखी मनाक नकपदा लेबा दुकान सिंगदा नप्पा पोस्टर सिंगदा थबक सुबगी नुपी दरकार ओइ हाइबा पोस्टर कयादा थबक हंगबा चटखी मनाक अदुदा लेबा फी तुफम अमदसु महाकना था 3 मुक्सु थबक तौरमी मसिदा नतना अतोपा थबक कया फी सुबा युम सिटपा सेंगबा असिगुम्बा थबक कयासु तौखी असुमना मथंग मथंग तौरकपना सारीगुम्बा योनबा असिगुम्बा सेल्स की लमदा इम्प्रूव ओइनबा महाकना पोट योनबगी थबक कया तौरमी असुमना मखाताना महाकना डनकिन डोनट्स दा अमुक थबक तौबा हौखी डनकिन डोनट्स हाइरिबसी इंडिया की मल्टीनेशनल कंपनी अमनी पिज्जा हट्स कुंबा मसिदना डोनट्स बगर असिगुम्बा सेमलगा योनबा मफमनी मसिदगी महाक थागी 10,000 मुक फंगबा हौरखी महाकी पुंसी असी मसिदगी इम्प्रूव ओइबा हौरखी असुमना लैपटॉप अमा लेरगा महाकना लाइरिक पाबा तंबा अमुक फजना हौगे खलखी असेंगबदी गुरिया एनी सिचुएशन दा महाकना लाइरिक पाबदी लेपते एजुकेशन असी महाकी यामना मरु ओइ हाइना खंजै महाकी थाजबिदा एजुकेशन ना महाकबो अचौबा अमदी ओइबा ngamgani मिरक तिनबा ngamgani हाइबसी महाकी थाजबनी असुमना महाकना एजुकेशन असिना नोंगमदी मिमाना हलकनी हाइबा वखल असिगा गुरिया पुंसीगी स्ट्रगल कयागा लोइनदुना थबक सुरगा मसाना तांजदुना पुंसी लेली असुमना चैनल असिदगी असिगुम्बा लाइफ स्ट्रगल की वारी कया तानिंगलबदी चैनल असिबु सब्सक्राइब तौबा कौबिगनो अदोमदा असेंगबा थोखिबा थौदोक कया मयामदा शेयर तौनिंगबा यावरगदी चैनल असिगी खुथांगदा तौनबा डिस्क्रिप्शन दा पिजरिबा WhatsApp नंबर असिदा शेयर तौबिरकपा यागनी काउरेदबा अमदी एजुकेशन इज वन थिंग नो वन कैन टेक अवे फ्रॉम यू।